Hello mayam koi blessiga ibani hojik mamana chak thongingaida ngaktang live tawjena live tawrine baidi mayam gu sum ngak wai sana ja horen chak cha to ga na mu silai yaur ga tawrke ko chak chadringaida soithoi bani sum live tawjena ado thoithoi live taw dab ju kuire nang dei sum hakchang ga nuai na da ga adum pharak ta na leibagi ado mayam kaino tawrke live chok tringaida kainom ta haijauge Hayeng lakliba tang tara mari December ki tara mari Sunday numitse akoi ki jantar mantar da kaino leibane dharna amakak leijai protest amakak leijai akoi yumda yamna awaba taraga mayum maikei loina kaino tawgiraba mang takraba akoi IDP leiba mayamje masa masa ki mayumda halanaba haidi moigi damakta sinbi langbi naba na akoi na kaino tawbane protest tawjabane DMCC na silaga haitare akoi ju chattoine ado Delhi da leiriba mayam pumna mak lakpiyo adana mayam hayeng kaino je mapung phan je protest se ado mayam loina mak lakpiyo Delhi da leiriba mayam Kanano? Si kanano khangde macha the Si kanano lai je? Mia and Miharu, please put Blessy on pampers. Manipur da nga. Manipur da hairo ye Blessy na. Hi, Haire Mia and Miharu. It's okay for Blessy to still wear pampers. Alzi ay nang na Manipur. Se, nang na hello mayam hawdar di mi changa roye. Moi na Manipur ang Dada momo change. Jo, dada momo le re. Hi Blessy ko re. Kari age dada chak chak ti charam giri di yam ngali. Ako ju chak thong dangai. Dada momo hakchang kaim tok drobom thang. Dada momo chak numai te parabon chak. Hayeng protest la o jantar mantar da unanje. Hayeng hakchang kaim tok dragadi jantar mantar da hayeng dana leibudo yaujila o Blessy ga ju unana ba ko. Mama na parwa. Ado haira ni na phai phate do. Kanano? Ado sidi nang na maron khangdi habdinida. Ayo mayam Abta habyo. na dharna ki dum tahayo ni protest la yadu jantar ma phajanam tahayo ni Jantar mantar da protest yam ye. kaino jantar ma protest yam le mayam hayeng lakli ba tang tara mari ji jantar mantar da akoi gi protest habdi dharna amakak leijai ana atumai haga dongni mayam ju soidana lakpiyo aima sonia ning thokjam change nene change hi Blessy haire hello hi girl Hello. lao na hai dong mi wari sana hello hai ya bro Hello. nang gi di ganja thakpa mi ne khumba ma si mabok sen pai ju changi hi Blessy akoi object live tok jare je si jana chak chadringai gi aham bagi kaino ne pass up ki ne horen chak cha to ga na Blessy gi mama yaur ga amuk tawrake se mabok sen pai da hayeng darna la o hayo mabok hayeng thabak achinba leibidragadi akoi jantar mantar da protest laye adu ngahak yawbo lakpiyo pung ani dagina pung manga pawba numidang wairam gi dada momona lakpa ngambre yenge ichan tumbi phare hai dada momo do na ba phare ye lakpa ngambre yenge hai re Abta namo. amtang ngamo yam kui Yam kui de bari lakano. yam nati kuidradi lakano hab nati kui yam na kui ni yawba ngamdraga ju pungkai am te urju pungam te urju yawbiramo haige dawni
ꯆꯦ ꯅꯪꯕꯨ ꯂꯥꯏꯐꯇ ꯙꯔꯅꯥꯒꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯍꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯝ ꯍꯥꯏꯗꯦ ꯚꯤꯗꯤꯑꯣꯗ ꯐꯣꯇꯣꯗ ꯂꯥꯏꯐꯇꯁꯨ ꯍꯥꯏꯒꯗꯧꯅꯦ ꯚꯤꯗꯤꯑꯣ ꯈꯛꯇꯗ ꯍꯥꯏꯗꯧ ꯅꯠꯇꯦ ꯃꯈꯥꯗ ꯀꯔꯤꯝ ꯂꯥꯏ ꯗꯗꯥ ꯃꯣꯃꯣ ꯂꯥꯏ ꯗꯗꯥ ꯃꯣꯃꯣꯅꯅꯦ ꯍꯌꯦꯡ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯗꯗꯥ ꯃꯣꯃꯣ ꯂꯥꯛꯑꯗꯤ ꯍꯌꯦꯡ ꯕ꯭ꯂꯦꯁꯤꯒ ꯎꯅꯗꯣꯏꯅꯦ ꯑꯩꯒꯤ ꯀꯩ ꯄꯣꯛꯇꯣꯏꯅꯣ ꯑꯆꯥꯄꯣꯠ ꯀꯩꯅꯣ ꯍꯌꯦꯡꯗꯤ ꯙꯔꯅꯥꯅꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯁꯨꯝ ꯃꯤ ꯀꯩꯅꯣ ꯇꯧ ꯄꯣꯔꯛ ꯂꯩ ꯉꯝꯕ꯭ꯔꯣ ꯅꯪ ꯁꯤ ꯆꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯙꯔꯅꯥꯒꯤ ꯍꯣꯔꯦꯟ ꯍꯧꯖꯤꯛꯀꯤ ꯅꯠꯇꯦ ꯑꯗꯣ ꯅꯪꯅ ꯗꯗꯥ ꯃꯣꯃꯣ ꯂꯥꯛꯄꯗ ꯅꯪꯒꯤ ꯀꯩ ꯄꯨꯔꯛꯀꯗꯣꯏꯅꯣꯅ ꯍꯪꯉꯤꯗꯣ ꯗꯗꯥ ꯃꯣꯃꯣꯒ ꯊꯦꯡꯅꯕꯒꯤ ꯅꯪ ꯗꯗꯥꯒꯤꯗꯤ ꯀꯩ ꯄꯨꯕꯤꯗꯣꯏꯅꯣ ꯅꯠꯇꯦ ꯅꯪ ꯗꯗꯥ ꯃꯣꯃꯣꯒꯤ ꯀꯩ ꯄꯨꯕꯤꯗꯣꯏꯅꯣꯕ ꯅꯪ ꯂꯣꯂꯤꯄꯣꯞꯇꯤ ꯀꯗꯥꯏ 마켓다 레이에 마켓다 마켓다 ꯅꯪ ꯍꯌꯦꯡ ꯀꯩꯅꯣ ꯂꯩꯔ ꯄꯨꯕꯤꯒꯗ꯭ꯔꯕ ꯗꯗꯥꯒꯤꯁꯨ ꯄꯨꯅꯤꯌꯦ ꯁꯣꯏꯗ꯭ꯔꯕꯣ ꯍꯌꯦꯡ ꯗꯗꯥꯅ ꯑꯩꯒꯤ ꯂꯣꯂꯤꯄꯣꯞꯇꯤ ꯀꯗꯥꯏ ꯍꯪꯉꯗꯤ ꯅꯪ ꯄꯨꯊꯣꯔꯛꯀꯗ꯭ꯔꯕ ꯑꯁ 마게 ꯐꯖꯅ 잼 ꯖꯦꯝ ꯂꯩꯗꯣꯏꯕ ꯗꯗꯥ ꯃꯣꯃꯣ ꯖꯦꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯑꯗꯤ 앞다 하요 ꯗꯗꯥ ꯃꯣꯃꯣꯖꯤ ꯖꯦꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯍꯪꯉꯛꯑꯦ ꯊꯣꯏꯊꯣꯏꯅ ꯃꯥꯕꯣꯛ ꯁꯤꯟꯄꯥꯏꯅ ꯍꯣꯏ ꯑꯉꯥꯡꯅ ꯆꯠꯁꯤ ꯌꯥꯔꯒꯗꯤ ꯌꯦꯡꯒꯦ ꯅꯣꯏ ꯇꯥꯃꯣ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯀꯩꯒꯨꯝꯕ ꯂꯥꯛꯄꯤꯕ ꯌꯥꯔꯒꯗꯤ ꯑꯉꯥꯡꯅꯁꯨ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣ이 ꯀꯩꯅꯣꯒꯤ ꯄ꯭ꯔꯣꯇꯦꯁꯁꯤꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒꯗꯤ ꯃꯄꯨꯡ ꯐꯥꯗꯣꯏꯅꯦ ꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯗ꯭ꯔꯒꯗꯤ ꯃꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏ ꯃꯌꯥꯝꯅ ꯍꯧ ꯁꯤꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯍꯩꯗꯨ ꯑꯣꯏꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯆꯨꯝꯕ꯭ꯔꯣ ꯅꯪ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦꯗ ꯉꯁꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯍꯜꯂꯣ ꯃꯌꯥꯝ ꯍꯥꯏꯒ꯭ꯔꯥ ꯍꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯅꯔꯕꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ MIT ꯀꯩꯅꯣ ꯃꯤꯠꯁꯨ ꯗꯨꯗꯜꯁ ꯍꯥꯏꯔꯣ ꯑꯣ ꯁꯣ ꯀ꯭ꯌꯨꯠ ꯍꯥꯏ ꯁꯃꯤꯔꯥꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯇꯅꯨ ꯁꯤꯡ ꯐꯖꯅ ꯐꯝꯃꯣ ꯊꯣꯏꯊꯣꯏ ꯑꯗꯨꯗꯤ ꯂꯥꯏꯚ ꯇꯣꯛꯑꯅꯤ ꯅꯪ ꯐꯖ ꯐꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯂꯥꯏꯚ ꯍꯦꯛꯇ ꯃꯨꯊꯠꯀꯅꯤ ꯅꯪ ꯐꯖꯅ ꯐꯝꯗ꯭ꯔꯗꯤ ꯋꯥꯈꯜꯒꯤ ꯄꯨꯕꯩ ꯀꯀꯥꯗꯤ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯗꯨꯗꯤ ꯃꯤ ꯑꯦꯛꯖꯥꯝ ꯅꯛꯄꯒꯤ ꯍꯌꯦꯡ ꯃꯥ ꯁꯪꯉꯀꯥꯟꯗ ꯌꯥꯎꯔꯛꯀꯅꯤ 마도 짜오야 ꯃꯥ ꯄꯥꯈꯪ ꯐꯥꯔꯦ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ 마도 짜오고 ꯆꯥꯎꯔꯦ ꯃꯥꯁꯨ ꯆꯥꯎꯔꯦ 영 짜오고 마 ꯌꯥꯝ ꯆꯥꯎꯔꯦ ꯗꯗꯥ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯦ ꯃꯦꯔꯠꯇ ꯂꯩꯕ ꯇꯥꯃꯣꯆꯧꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯥꯗꯧꯅ ꯆꯥꯎꯔꯦ 아이 빠빠 따무정도 짜왜 능력 비에 ꯇꯥꯃꯣꯆꯧꯅ ꯄꯄꯥꯗꯩ ꯍꯦꯟꯇꯣꯛꯈ꯭ꯔꯦ ꯆꯥꯎꯕ 따무정도 짜왜 능력 비 ꯑꯩꯅ ꯄꯤꯛꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣꯆꯧꯅ ꯆꯥꯎꯕ ꯍꯦꯟꯇꯣꯛꯈ꯭ꯔꯦ 행 한당 짜 수광아가 능 따무정 빅분에 ꯃꯤ 50ꯃꯨꯛ ꯆꯪꯉꯦ ꯀꯃꯦꯟꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯃꯤ ꯈꯔꯈꯛ ꯉꯥꯏꯔꯤ ꯑꯁꯥ ꯆꯃꯣꯂꯤ ꯍꯥꯏꯕꯅꯤ ꯌꯨ ꯑꯥꯔ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯒꯥꯟꯙꯤ ꯑꯙꯤꯀꯔꯤ ꯃꯌꯨꯝ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯒꯥꯟꯙꯤꯅ ꯁꯨꯔꯦꯁ ꯔꯕꯤꯗꯥꯁ ꯍꯦ ꯗꯣꯁ ꯖꯩ ꯍꯤꯟ ꯍꯥꯏꯔꯛꯑꯦ ꯖꯩ ꯍꯤꯟ ꯍꯥꯏꯔꯛꯏꯅꯦ ꯅꯉꯣꯟꯗ ꯅꯪꯁꯨ ꯖꯩ ꯍꯤꯟ ꯍꯥꯏꯈ꯭ꯔꯣꯗꯅ ꯑꯗꯨꯒ ꯗꯗꯥ ꯃꯣꯃꯣꯒꯤꯁꯨ ꯂꯥꯛꯑꯦ ꯏꯆꯟ ꯇꯣꯝꯕꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯆꯥꯛ ꯊꯣꯡꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯑꯀꯥꯟꯗ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯅꯦ ꯕ꯭ꯂꯦꯁꯤꯅꯦ ꯄꯄꯥꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯛꯀꯗꯣꯏꯅꯦꯀꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯕ꯭ꯂꯦꯁꯤ ꯏꯕꯥꯅꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯆꯪꯉꯛꯄꯩ ꯋꯥꯅꯤ ꯄꯣꯔꯛꯑꯣ sida poro Suresh Ravidas Jai Hind haireko WHAT what haidera Where are you from hai
Where are you from? Hange nang khumulao. Bless you in a khumalage. Ngai nang ngai. Hꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯜꯂꯛꯏ ꯃꯇꯝꯁꯦ ꯌꯥꯝ ꯃꯇꯝꯗꯤ ꯆꯥꯔꯝꯃꯣꯏꯀꯣ ꯀꯟꯅ ꯆꯥꯛ ꯊꯣꯡꯅꯔꯤꯉꯩ ꯃꯇꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯁꯨꯝ ꯊꯣꯏꯊꯣꯏ 이ꯕꯥꯅꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯊꯥꯖꯜꯂꯛꯄꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥ ꯇꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯐꯖꯅ ꯇꯧꯖꯔꯛꯀꯦ ꯃꯄꯨꯡ ꯐꯥꯕ ꯂꯥꯏꯚ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯒꯥꯟꯙꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯆꯦ ꯕ꯭ꯂꯦꯁꯤꯅꯣꯡ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕ꯭ꯂꯦꯁꯤꯅꯣꯡ ꯍꯥꯏꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯉꯁꯤꯖꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯅꯤ ꯍꯥꯏꯕ꯭ꯔ ꯀꯩꯅꯣꯝ ꯍꯥꯏ ꯃꯕꯣꯛ ꯁꯦꯟꯄꯥꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯂꯣꯏ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯣꯔꯦꯟ ꯃꯌꯥꯝꯅꯁꯨ ꯆꯥꯛ ꯇꯣꯛꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯛ ꯇꯣꯛꯄ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯂꯔ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚꯀꯤ ꯑꯗ ꯍꯌꯦꯡꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯙꯔꯅꯥ ꯂꯩꯕꯁꯦ ꯁꯤꯁꯤꯒꯤ ꯑꯃꯨꯛꯇꯪꯁꯨ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯉꯁꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗꯕꯨꯗꯤ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯂꯥꯏꯚꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯒꯦꯅ ꯇꯧꯔꯛꯄꯅꯦ ꯍꯌꯦꯡ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯕꯅꯦ ꯖꯟꯇꯔ ꯃꯟꯇꯔꯗꯅꯦ ꯑꯩꯈꯣꯏ DMCCꯅ ꯁꯤꯜꯂꯒ ꯙꯔꯅꯥ ꯑꯃꯈꯛ ꯇꯧꯖꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩꯈꯣই ꯙꯔꯅꯥ ꯁꯤꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯇꯥꯈ꯭ꯔꯕ ꯂꯣꯏꯅꯃꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯕ IDP ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤ ꯃꯣꯏ ꯃꯌꯨꯝ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯑꯩꯈꯣꯏ ꯇꯛꯁꯤꯟꯕꯒꯤ ꯙꯔꯅꯥꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯀꯩꯅꯣꯗꯨꯕꯣ ꯎꯗ꯭ꯔꯦ ꯆꯒꯦꯜ ꯑꯄꯄꯥꯔꯒ ꯆꯦ ꯕ꯭ꯂꯦꯁꯤꯅꯣꯡ ꯍꯥꯏꯔꯛꯑꯦ ꯒꯥꯟꯙꯤꯅ What? I'm hello 하이래. 이게 năng thang pheng bayarga nahan moine pirakpa thang achou dom tek pheng thoke tor dum kaule. Papa, moije kaigi thang pe apna. Kaigi thang pe apna. Akoi nga semnaba nga semada sijananaba thang pireba. ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯄꯄꯥꯅ ꯉꯥ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯣ ꯁꯦꯝꯅꯅꯕ ꯑꯩ ꯅꯦꯅꯦ ꯃꯦꯔꯤꯅ ꯅꯦꯅꯦꯅ ꯄꯤꯔꯛꯏꯕ ꯅꯦꯅꯦ ꯃꯦꯔꯤꯗ ꯇꯥꯅꯦꯡ ꯀꯩꯅꯣ ꯑꯗꯨꯕꯣ ꯑꯩꯒꯤ ꯁꯥꯟꯅꯅꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦ ꯒꯥꯟꯙꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝꯅ ꯆꯦ ꯕ꯭ꯂꯦꯁꯤ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯍꯥꯏꯈ꯭ꯔꯦ ꯃꯤꯅ ꯍꯥꯏ ꯈꯨꯝꯃꯒ ꯈꯨꯝꯗꯦ ꯃꯥꯏ ꯑꯁꯤꯗꯅꯦ ꯑꯩ ꯁꯥꯎꯔꯤ ꯐꯖꯅ ꯑꯣꯟꯁꯤꯜꯂ ꯍꯥꯏꯒꯗꯧꯅꯦ ꯍꯥꯏ ꯍꯥꯏꯕ ꯅꯪꯅ ꯀꯧꯔꯛꯑꯀꯥꯟꯗ ꯃꯤꯅꯁꯨ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯃꯤꯅ ꯀꯧꯔꯛꯑꯗꯤ ꯐꯖꯅ ꯍꯥꯏꯅ ꯈꯨꯝꯃꯗꯤ ꯍꯦꯜꯂꯣ ꯑꯅ ꯈꯨꯝꯒꯗꯧꯕ ꯑꯣꯟꯁꯤꯜꯂ ꯐꯖꯅ ꯈꯨꯝꯃꯨ ꯐꯣꯟꯗ ꯌꯦꯡꯉꯒ ꯊꯣꯏꯊꯣꯏ ꯅꯪ ꯂꯝ ꯍꯦꯜꯂꯦꯅ ꯍꯣꯔꯦꯟꯗꯤ ꯂꯥꯏꯚ ꯌꯥꯎꯍꯜꯂꯔꯣꯏꯅ ꯑꯩꯗꯤ ꯂꯝꯕꯨ ꯍꯦꯜꯂꯕ ꯍꯦꯛꯇ ꯂꯥꯏꯚ ꯌꯥꯎꯍꯜꯂꯣꯏꯗꯣꯏꯅꯤ 해피 पर्सन나 하이제 कइनो पप्पा ओइदौबा कुइद्रे हाइ मानेको पप्पा हायो 해피 पर्सन जे पप्पा ओइदौबा कुइद्रे पप्पा ओइदौबा कुइद्रे हाइगुम तौरे मम्मे येंगो मम्मे सिना हेनथोइ तखेलंबम ब्लेसी चाक चारबो हंगे चाक चारबो करी ओइदबा ngangido kaigin nang chak charbo चादे adi phajana hayo chak chadri maman thongi khole da मम्मा चाय थोंगी चादरी adumai haiga tawni aduga chare ka jili khadrak madrak प्रतीक सक्सेना है यो यो
Yo yo. Neuro a zero China China natte India Thadoi hai Blessy paikha loirabo hai loire Blessy ki exam loire loire exam loire sida hai lo Enjam no boygi. loire Kadigi. exam loire karigi hai Ai toinde. exam loire ju larik ti tau budong ni larik pa ta bia de nang larik pa dradi larik kem hai dradi kamai tau ni Ting ting. Thadoina chak charaba hange chak charaba Chadri. neuro a zero na so where are you from hai Where are you from? we are from India I'm from India. en thui ta khelambam na date kaya da loirge khoi ngarang nahan loigre ko rupa yo China hai nuska hai hi Blessy hai happy person na sui gi bane papa gi channel se yengdaba kuire hai bane Kitang soyo. sui gi no da kitang choyo Blessy ya kai no kandre Kitang soyo. Rupali hai ne what's up hai ne what na wow India hai ne thadoi maming kai kauge hai Tenang min kai kauge onjala hai ro onjala ka phone do ude sonda hai ro Blessy. Jai. mi angang pai kha lei di neuro India but language different have ne Different? we are from Manipur देखो what I am from Mars है बेबीचा खोइराकपम ना ब्लेसी क्लास के akaduino है ब्लेसी क्लास के akaduine केजी कादुine है रो KG. KG music tamo. थादुइना ममिंग याम फजै है रे हैप्पी पर्सन ना मणिपुर ददी इंगबु इंगद्रे है ने अस फरे याम इंग दक्षप दिखरे इंग दबनो फरे दा हेंथोइ तखेलंबम ना नीरो जीरो ना हारी दो इंडिया दगी हाइब नते इंडिया की करम मफम दगी नो हनमने अदुगा सुपारी वाला हेलो सर हैवने हाउ आर यू सर we are good Supari Walana, where are you from, sir? I mean, we are from Manipur.
ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯍꯥꯏꯍꯧꯒꯦꯀꯣ ꯁꯨꯝ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 14ꯁꯤ ꯑꯩꯈꯣꯏꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯗꯤ ꯑꯦꯝ ꯁꯤ ꯁꯤꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯑꯃꯈꯛ ꯂꯩꯖꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯅꯪꯈ꯭ꯔꯕ ꯑꯥꯏ ꯗꯤ ꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯣꯏꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨꯅ ꯑꯩꯈꯣꯏ ꯙꯔꯅꯥ ꯑꯃꯈꯛ ꯇꯧꯖꯒꯅꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯙꯔꯅꯥ ꯑꯁꯤ ꯌꯥꯎꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯈꯛꯇꯅꯤ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯄꯨꯡ 3ꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯨꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯌꯥꯎꯕꯤꯔꯝꯃꯒ ꯑꯗꯨꯝ ꯍꯟꯕꯤꯈꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯗꯣ ꯌꯥꯝꯅ ꯇꯤꯟꯕꯤꯔꯒꯗꯤ ꯑꯣꯏꯗꯣꯏꯅꯦ ꯙꯔꯅꯥꯁꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯇꯥꯃꯣ ꯏꯇꯩꯃ ꯑꯃꯗꯤ ꯏꯆꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯔꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯈ꯭ꯔꯣ ꯊꯣꯏꯊꯣꯏ Good evening nate. ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯧꯋꯦ ꯍꯧꯖꯤꯛꯁꯦ Nungdangi. ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯇꯧꯗꯕꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯒꯗꯧꯕ Good evening indeed. Morning. ꯍꯦꯄꯤ ꯄꯥꯔꯁꯅ ꯄꯄꯥ ꯍꯣꯏꯒꯤꯗꯤ ꯀꯌꯥꯝ ꯏꯪꯉꯒꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯗꯦꯜꯂꯤꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯕꯗꯨ ꯌꯧꯗ꯭ꯔꯤꯗ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯒꯗꯤ ꯏꯪꯉꯛꯀꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯪꯕꯗꯒꯤ ꯗꯦꯜꯂꯤꯗ ꯏꯪꯕꯅ ꯍꯦꯟꯕꯅꯦꯕ ꯏꯪꯕꯁꯦ ꯃꯇꯝꯗꯤ ꯌꯥꯝ ꯁꯥꯡꯕꯗꯤ ꯑꯣꯏꯗꯕ ꯗꯦꯜꯂꯤꯒꯤꯁꯤꯅ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯈꯛꯇꯗꯅꯦꯕ ꯌꯥꯝ ꯏꯪꯉꯤꯁꯦ ꯑꯗꯨ ꯗꯤꯁꯦꯝꯕꯔ ꯍꯧꯖꯤꯛ ꯇꯥꯡ 15 ꯊꯥ ꯃꯈꯥꯏ ꯗꯤꯁꯦꯝꯕꯔꯒꯤ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯕꯅꯦ ꯑꯗꯨ ꯍꯥꯏꯗꯤ ꯌꯥꯝ ꯏꯪꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯏꯪꯕꯨꯗꯤ ꯏꯪꯉꯦꯕꯀꯣ ꯏꯪꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯦꯛꯇ ꯆꯤꯛ 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 ꯂꯥꯎꯕ ꯏꯪꯕ ꯑꯃ ꯂꯩꯔꯤꯕ ꯗꯦꯜꯂꯤꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯑꯗꯨꯒꯤ ꯆꯥꯡꯗꯨ ꯌꯧꯗ꯭ꯔꯤꯑꯕ ꯑꯗꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯖꯔꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯍꯌꯦꯡ ꯙꯔꯅꯥ ꯂꯩꯕꯗꯨꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦꯅ ꯙꯔꯅꯥꯗꯨꯒꯤ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯥꯏꯗꯤ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯍꯨꯝ ꯇꯧꯔꯛꯀꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯑꯗꯨꯗꯩꯗ ꯃꯌꯥꯝ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯦ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯑꯌꯥꯝꯕꯅ ꯆꯥꯅꯔꯝꯈꯤꯔꯣꯏ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯤ ꯁꯤꯂꯥ ꯆꯥꯛ ꯊꯣꯡꯉꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯔꯦꯟ ꯄꯨꯡ 9ꯗ ꯎꯅꯔꯁꯦ ꯃꯌꯥꯝ Mami mayang mamaya. ꯔꯣꯃꯤꯇꯥ ꯁꯤꯡꯍ ꯁꯨꯄꯔꯤꯋꯥꯂꯥ ꯍꯤ ꯏꯁ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯑꯩ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯂꯥꯏꯚ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯗꯣ ꯍꯌꯦꯡ ꯙꯔꯅꯥꯁꯦ ꯃꯌꯥꯝ ꯀꯧꯕꯤꯒꯅꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯖꯟꯇꯔ ꯃꯟꯇꯔꯗꯅꯦ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ ꯐꯥꯎꯕ 5 ꯐꯥꯎꯕ